what you seek is seeking you. Nangna thiribado nasabu thibani. Maulana Rumi gi yamna maming chatpa quotamani. Masiga arthasi tasawuf ta hairagana Sufyan Kiram Singh na hainaba man arafa nafsahu nahaga nasabu sakhang labadi fakat arafa rabbahu nahaki mapubu sakhang labadi haiba quote ado ningshingai oi. Haibadi mi am haibase tasengna mahaki khongchat punamak ase masagi self actualization haibadi masana masabu masakhang bagi khongchat aduni. Masi khangsit dabadagi miyoibana lambi lamang dari bani amusung lampang dari bani. Tasengna masana masabu khang bagi khang na bagi masana masabu khang ba tumak masagi punsi panthong ni khangjaram laba miyoibana ado ebadi mahaki education ni maksad ado pandam adu tasengna masabu thi bani habasi khanglam kata bani. Karamna tayang pan punamaki mapugi kusem aikuna nature haina khangnariba prakati haina khangnariba mahausa haina khangnariba mahausa asibu chagatliba pocha punamakase mase aigi isag mari leinai atopa waida hairgana tasawupta tayang pan se sidal leiriba punamakase aigi isada yaw haibati ai isa ase apik patayang pan amani haibati masibu arbita harga alame sagir haida apik patayang pan amani small world amani hariba tayang pan se ai isagi tayang pan base masigi mapan thongi tayang pan bana asupa tayang pan basini asupa tayang pan se asina subsal lakpaduna ai isa asini ai isa ta tayang pan basi yaure aduna aina thijari ba punna magase mapan gi tayang pan bu thira basu mapan gi tayang pan da bu thira basu natraga ai isagi manung da bu isa na isa bu thijara basu taseng namak tayang pan ba se thibagi maksad ni pandam habi tayang pan basi bu khangna da bu hona ba aduni aduna ai khoina tayang pan bagi mapan gi makhan mathen yam laba khusem sing ase mapugi khusem sing ase prakati ase nature ase thiru laga tasengna isana isabu masak khangbarom da onsilai karamna aina karigumba afaba natraga phataba ma ai ama aina mapan thongi tayang pan ba aiga leinari ba mari asida pangthok labadi mi da sada sanda natraga karigumba thawai pan ba natraga pan da ba upan wa pan natraga nature da karigumba amana amma ay hangla phababu oiro phatababu oiro aina thokhal labadi madugi fando soidana mak ai isada fangani masi chen phadraba khudam mamani pandam mamani madudi mapan gi taim pan base ai isa gi taim pan ba asiga amatani haibani maram asina asingba kya leiba wakhal leiba singna kaidongwaidasu mahakki haksang gi wangmada leiriba thawai pan ba sung pan da ba karigumba ama phawada ama ngata thokhande maramti mahakna karigumba maduda ama ngata natraga aphaba thogalabadi madugi mahut masada soidana halakani haibase mahakna khangje matudi mapan gi taimung pan ba se masagi masa aduni adugo nungi taimung pan ba sida karigumba khudong thiba thoklabasu mapan gi taimung pan ba sida masigi khudam pandam soidana u fangani adugo karigumba mahakna masagi nungi taimung pan ba sida chakotjaraba yai phaba purak charaba adu erbadi mapan gi tayang pan ba sida kayam yamna asar habde phal thogan bagi haibabu magi akoi badam badugi yai phaba khudong chaba ado share tawrakani soidraba wafamni masina kanagumba amana atoppada seba natraga kathokpa thawoina tawrudrabasu mahak masamak farabadi soidana bak seba amasung kathokpagi sharuk ama oijarabani atoppada tamjaningai ohilliba oiriba imal launingai oiriba mahaki ming lawada kanagumba amagi mafamda achumbagi lambi hangdokliba allahu ningsingliba sebiba mapu ningsingliba iman hengatliba mahak aduti maromdom mahak hingba asimak atopada thawjal oirabani mahaki angkoibada mangalgi masak oirabani apabagi phol thogalabani asina aigi isa ase apikpa tayungpanba amani haibagi chapsaba parmalam oijere maramdi ai hakna phaba amasung fataba haibase aigi akoibada soitana makfal amasung asar thogalli